ngasi phongkhibase phongsingdagi tuan tuanba maru oiba pausing khonggocharaga mayamda share tawjigi ahanbada communal harmony da akaiba pirakpa yaba warol sing social media da thagatpa miyo ani case lakhatkhre war on drug ki saruk ama oina poppy yanthatpagi thabak satharingai luraba tanpham asida poppy thaba si sogatpa manba loinana communal harmony da akaiba pirakpa yaba warol sing social media facebook amadi whatsapp ta thagalakpa miyo anigi mathakta FIR lokhatle haina inspector general of police IGP intelligence and NAV ki Radhashyam phongdokhre hiramsigi matangna babupurada leba intelligence and NAV ki office ta ngasi nuthil pangthokpa pawgi mifam amada IGP ke Radhashyam na phongdokhibada Manipur si India gi manungda mayai kaba drug na khwaidigi hena solaba state singi manungda amani state sida drug ki problem asi English simga chamapan marfu horokpa ngalingai digi kanna thengnaduna lakli masina sogan ba madi manghan badu miyamna khangnaraba wafamni magna hai paliba lenga asina drug ki problem asi muthanaba haukiba sei English singani ga taraga nipan gi November 3 dagi war on drug haina police mission mota khwaidigi wangwa thakta sathaduna lakli drug ka thengnariba problem asi Manipur gi geographical area asina oiri madudi golden triangle ga nakna ruba Myanmar fauraba drug purakpagi lambi ama oirakpadagi state sida drug saba addicts oirakpa amadi lalonba yorakpa maram mayam sina Manipur khunai si mangkiba yabagi akiba ama lakpadagi paliba lenga asina kana honaduna drug ki mayokta thabakya sathaduna lakhibane tamthiraba heroine asi sungmada sijinariba poppy pambi asi Manipur sai khara asida paktaknana thanarakpadagi asoba problem ama mayoknaduna lakli mamang sai English singani ga taraga nipandagina taraga mapangi drop year da lising basani panjangkai acre da tharama poppy pambi yanthatuna mangan khre English singani ga taraga mapandagina kunda acre lisingani ga chahumda tharama poppy pambi yanthatuna mangan khre mahakna makha tana hai narcotic drug and psychotropic substance 1985 asi central law ni masi drug ka mari leinaba casing haksinna thengnanaba yamna maru eba law ni law sigi makhara poppy thaba poppy gi pothok puthokpa athingba leiribane kanagumba amagi lamda kanagumba kharana poppy pambi tharamba tarabadi khudakta police natragana mari leinaba singda khudakta pawpi gadabane maduna thaba tarabadi NDNPS 1985 ki makhara tha taruk jail thamba yai amadi fine thian basu yai hauji NCB na nodal officer oiraga Manipur gi karamba mafamda poppy tharibage haibadu satellite image ki mateng lauraga khangdokpaga loinana district singi SPC na yengsinaraba matung yanthatlaga manghanaba sem saba loire sei sigi hawgalakpada Manipur police DGP gi miyeng makhada village sipsa ma henbaga unaduna poppy thabana kunaida manghalakpagi matangna kupna khanaba laikhre state government su drug ki problem masi kupna khanaraba matung state ki oina drug policy draft semaga loinana public domain da thamkhre loinana singda karamba mahi marong tharaga miyam gi hinganba yabage haibadusu projin yauraga kupna khanaba loire sei English singaniga kundagina kunga mathogi drop year gi oina police department NAB district administration forest department amadi Assam rifles yauna pulaga haujik chusampur gi lalba hill range da ekar kunda tharamba poppy yanthatpa haure war on drug ki saruk ama oina asukana amadi luna satharagliba thabak asigi mayokta iba warol sing social miyoi kharana social media da Facebook amadi WhatsApp ta thagalakpa asi laibak yamna thibane tumina yengduna laibai yade legal action lokhatkani miyoi ani gi mathakta FIR lokhatle makhoi ani gi mathakta lokhatpam thokpa legal action lokhalagani poppy yantatuna manganbagi drive asisu makha tana satakhigani masida miyam amadi stakeholders singna mateng pangbiu haina IGP na makhatana phungdokhi hainasu pausiisna makhatarakli atopa paw manam government college hangadabani Manipur lenga ki home department na October 13 ga mathoi de thokiba unlock ki anoba guideline gi matungina Manipur lenga ki Department of Higher and Technical Education gi makhada leiba lenga ki college singi teaching amasum non teaching staff punamak masa masa gi college singda duty tawduna leigadabani center amasum state lenga na matam gi oina piba COVID-19 gi guideline ngak laga oja sing amasum non teaching staff singna magi college ta mathau tawgadabani mathau tawdabasing action logani haina education gi commissioner na thokpa order da khangalagli haina su pauksiyesna makhatana phungdorakli mapalam gi oiba atien ba maruiba paukhra namo Ahmedabad ta pung yangkhai ga teret ki curfew thamkhraba matung da city ahum da night curfew laukthokre Ahmedabad ta
सांगलबा पुंग येखै के तरेट की कर्फ्यू लौथोखरबा मतुंगदा गुजरात गवर्नमेंटना अतोप सिटी अहुमसु नाइट कर्फ्यू थमनबा वारेप लौखरे हाइरी कोविड-19 वायरस केसिंग मसिंग हेंगलकपा थिंगननबगिदमक गुजरात गवर्नमेंटना ngarang सूरत बडोदरा अमसुम राजकोकता ngasi hauno haibadi November 12 नाइट कर्फ्यू थमलगनी हाइकी हैनसु फोंदोरखली मखा तारकपोना यामना ngakningai oiriba paw amana यूट्यूबर रशीद सिद्दीकीना अक्षय कुमार की करोड़ 500 की डिमांड याखिद्रे सुशांत सिंह राजपूत लेखिदबग मरी लेनना बॉलीवुड एक्टर अक्षय कुमार ना यूट्यूब रशीद सिद्दीकी की मथक्ता लुपा करोड़ 500 डिफेमेशन सुइट तरोखिबदु सिद्दीकी ने याखिद्रे मा की वीडियो सिंह कनागुम अमतगी मथक्ता मिंगसा थिया निंगाई ओइरबा वाफम नत्रगना फोटोग्राफ अमत यावखिदी हाइरदुना अक्षय कुमार की वाफम असि खुदकता हंदोकदबनी हाइन अकनबा दाबी तौखी करीगुंबा फिल्म एक्टर अक्षय कुमार ना मा की नोटिस अदु हंदोक्त्रबदी सिद्दीकी ना कुमार की मथक्ता मतिक चाबा आइन की ओइबा खोंथांग लोखलकनी हाइनसु अकनबा वाफम थमख्रे चलिबा नवेम्बर था असि 13 राजपूत न सीखिबा थौदो अदुगा मरी लेनना अक्षय कुमार की मथक्ता सिद्दीकी ना अरानबा अमदि युमफम यावदबा मराल क्या सिरकी हाइना कुमार ना फुंदोकिबगा लोइनना लुपा करोड़ 500 की सेनफम अमा इज्जत दबी ओइना पीगदबनी हाइना डिफेमेशन नोटिस थारखिबनी हाइरिबा नोटिस अदुदा कुमारना सिद्दीकी की यूट्यूब चैनल FF न्यूज हाइरिबा असिदा मीबु मिंगसा थियाननबा अमदि मियामना लाना लौखिबा याबा ओहै वातासिंग वीडियो की खुथांगदा थादोरखिबनी सिद्दीकीना कुमार की पाखुम मोइना एडवोकेट JP जयसवाल की खुथांगना पिरखिबा पाखुम अमदा अक्षय कुमार सिरग्रिबा मराल खुदिमा अदु युमफम यावदबा अमदि मी अमबु अतै मियामना लाना ओहननबा होटनादुना फिजिकल टॉर्चर नतबा मोरल टॉर्चर तोरकपदगी थवोंगनी हाइना मराल सिरग्रि सुशांत सिंह राजपूत लेखिद्रबा मतुंगदा सिद्दीकी यावना लानाय पाउमीसिंगना ममिंग चटपा मीडिया चैनल सिंगी खुथांगदा फोंदोखिबा वाफम सिंग अदु अरानबा तहननबा अक्षय कुमार होटनादुना लाकली हाइना सिद्दीकीना मराल सिरक्ली सिद्दीकी असि इंडिपेंडेंट रिपोर्टर अमनी महाक यावना अतै मीडिया चैनल सिंगना फोंदोरखिबा वाफम सिंग अदु अक्षय कुमार ना लाना वहनथोक पीदुना मियामबु सिरानबा माइकैदा पुनबा होटनाय हाइनासु मराल सिदी इंडिया की मियोय खुदिमकना मनिंग तमना करिगुम वाफम अमगी मतंगदा मोट फोंदोक्सनबा राइट लेजरी सिद्दीकी मसामकना सुशांत सिंहना लेखिदबा मरी लेनना फोंदोखिबा वाफम सिंग अदु कनागुमबु मिंगचा थेननबा मतंग अमत यावखिदे मांगना फोंदोखिबा सिंग अदुदी मियामना खंगनख्रबा उनख्रबा ngaktani adubu atai news channel singdasu paksana phungdokraba wafam singni haina asit siddiki ne makhata na sengdokhi haina su paksi sina makhata na phungdorakli loisilakpoina pawma namu gawa class 10 12 ki mairoi singi oin school singarang dagi amuk han hangle COVID-19 लाइसन मरम ओइदुना था निपान की मयादा थिंगदुना लाक्लबा मतुंग क्लास 10 अमसुम 12 की महिरोई सिंगी ओइना गावागी स्कूल सिंग असिदगी अमु हना हांगले हान ऑफिशियल सिंग फोंदोखरे अदुगा मैं हौजिकी ओइनादि पाउसि मतांग सेरु सिनजरगे अदुगा अनौ अनौबु इ पाउसिन खुमजिला काना सुनोइ सुरो हन नुंगदाइराम पुंग तरुक तरे दाइरा सुनोइ सुइदा मैं अपडेट तौजरके अदुगा मैं हौजिकी YouTube की ओइना आइना अपडेट पिजबा मतन नोटिफिकेशन सि मैमना की चैनल सब्सक्राइब तौइबा तारगसु मैमना नोटिफिकेशन से अयामना नमना लाक्ते अदुना सोदना मैमना वीडियो से तुम nganta dum update tawjai aduna agi channel la changbiraka new upload tarakpa video sing khanbiraka na myam soi soidana yengbiyu haina Manipur top channel ge makai digi haijari myam hosku na matai solution again. Thank you.